Isinirausingbu Puran Thaba Maitina Taram Noksari Ngasigi video asigi matangna Russia amasung India ga leinariba relations asigi matangda akhoi khara khangminasi isinirausing history gi matangda video sembasi de akhoi ge lining laishon amasung akhoina support tawningba amasung tawningdaba leiba khara dum das tawbunina akhoi gi tari be isinirausing gi marakta su dum akhoi gi sawningba dum polakpa su dum yaiko adubo masi punamak se history ni haina khanbiraka da maina tabiu akhoi masidagi history dagi akhoi khangausi nainausi tamhausi ko aduga aina leba amata masida hunjaba handana yengba adumagi wafam leijade sumnagi iduna thamlamnaba singado adu khatang collection tawraga adumaina semjabani 15 August 1947 da India British dagi ningkha tamba phanglaba matungda India ga naksna blaibakse irai leiramde matamadu da Russia na 1947 December 3rd ahan mamakhoigi ambassador Kirin Novikov appoint tawduna India da tharki diplomatic relation faganaba gi pandamda United States of America gi su 1947 da adumaina appoint tawduna ambassador se India da tharki adubo Russia ga India ga sesanaba mari amadi miyamna amasu atopa laibak singna adumaina uba phangkhiba matam aduda 1971 da Indo-Pak lan soknaki sinausi asida Russia na India da phaigak phaina mateng pangba adumaina uki asigi lan asida East Pakistan haiduna khangnaramba hojingna Bangladesh ko masi West Pakistan dagi adumaina Russia gi mateng dagi ningkha tambase adumaina phangkhibani sinausi Russia gi mateng dagi East Pakistan ase Bangladesh haiduna adumaina ningkha tamduna maming thonkhibani kana sumbase tabde sinauksing khuige nongning be sinauksing su dum yawbiramgani aduba ai wari makha chatajage asigi matam asida western laibak ki asoba power oiriba laibak ani khak maming oina palabada America amasung United Kingdom na Pakistan gi mateng panglame Iran Jordan Turkey ko France nasu Pakistan da support orame America United Kingdom gi Navy sing Pakistan mateng pangnabagi adumaina tharulame USS 7 Fleet jahaz amasung aircraft carrier sing kayama yauna Bay of Bengal da khoigi khinjanduna adumaina thamlame British ki jahaz aircraft carrier singna Arabian sing India gi west coast ta India da adumaina landana bagi damakta sem saduna adumaina ready tawduna leirame matam asida Indonesia nasu Andaman amasung Nicobar Island loksnaba sem sarame bakhoigi su nangna reduna asumna India se nakan kayam dagi question duna thamlame masida isini noksing China su yawning bagi apamba adumaina leirami bane asigi matam asida India da support tawkhiba leiba ase Russia ne matam aduda USSR harga adumaina khangnaramiko December 25 1991 da USSR adumaina kaiki okay isini noksing wari da langminasi 8 August 1971 da India gi Prime Minister Indira Gandhi matamduda Indira Gandhi na Prime Minister oidi amasung Russia gi President Nikita Khrushchev ki marakta India amasung Soviet Union gi marakta khoigi Treaty of Peace Friendship and Cooperation sign tawna ki masida yana khiba karino haibda India gi mathakta lan tasinba haibase USSR da lan taslakpa oina lawgani haina masi kari maram gi sumaina treaty se sign tawna ki bano haibda China amasung USA na pressure kaya ama India da dumaina pisilakpa laikhiba mamang asidagi treaty se sign tawna khibane asumna USA United Kingdom na India question khiba asidagi Russia gi Vladivostok hairiba mafam asidagi Russia gi yamlaba naval vessel nuclear submarine yauna destroyer ship yauna jahaz ke ama India mateng pangnaba kannaba adumaina tharaklamme Russia gi jahaz singna USA gi jahaz sing koshelaga adumaina thamki amasung nuclear submarine singna United Kingdom gi jahaz sing khoigi India gi west coast rom da leiriba singdo adu koshelaga adumaina thamki asidagi United Kingdom gi jahaz sing maning khangan han khare isini noksing adubu USA gi jahaz sing di tamna sum hantoki ba krom nakanda Sri Lanka rom da adumaina hantoga makhoi chisatki asumaina leiba ani ase hanto halaga India na Pakistan maithiba piduna Bangladesh adumaina ningkha tamba phanganki China su Russia na ngangbadagi lan asida yawkhidabani natrabadi China su lan ase yawrungane bisinok India se loina kwashilangane banakan mathaktagi makhadagi ko Russia laglamdraba India masen maset kaire aduga Bangladesh su hojik su East Pakistan harga dum khangna khidane asini India da aso bolaibangna India gi mayokta leppada India gi kana leitaba matamda Russia na India gi damakta lepkib
1991 da USSR kaikhraba matung malemgi geopolitics ta awonba kayama uba phangki adubu India ga Russia ga anigi marakta relation da hongba adumaina isinroksing uba phangkiteba hana sanaramdo adu makhata na adum satharame asida natana langi mamang matung da su Russia na India gi mateng pangduna lakhiba United Nation Organization da India gi mayokta lakpasing Russia na makoigi veto power season aduna India gi support tawduna lakhiba Russia na veto power tarurak season ki haidi United Nation Organization da India gi mayokta pukhalakpa resolution sing se kakthatna bahona hojik su isinroksing United Nations Security Council gi permanent member ama oina bahona bada Russia na India gi support tawduna lakhiba China na India gi mayokta leptuna lairagasu maramdi karigino haibda China na United Nations Security Council gi permanent member se China khaktang oininge be Asia dagi atop leba gi honing deba sine 20 February 1957 da Australia, Cuba, United Kingdom, USA pulaga United Nations Security Council da Kashmir gi issue ase loishanaba dumaina resolution ama dumaina pukhalaki Indiana Kashmir da sangba ase lali asini Pakistan su India su makhoi gi lan missing Kashmir dagi loktokadabani makhoi gi mahutta haibidi India amasung Kashmir gi lan khoi gi lan missing gi mahutta United Nations Peacekeeping Force oina adumaina thamgadabani haiduna adumaina resolution ama thangalaki adubu masigi resolution ase pass toba ngamkidi Russia na veto power sizinarga India gi support torpadagi asumna United Nation Organization da Kashmir gi issue ase tuminna sumaina lesanki 1961 gi matamda su isinroksing Goa se Portugal dagi ningkha tamnaba adumaina honabada India na lanmi kayama Goa da adumaina tharamme masi ubada West Leibak singdi isinroksing shauning mana loire masi thingnabagidamagta France, United Kingdom, Turkey, USA na khoi United Nations Security Council da resolution ama mu admaina thangalame madu da su palame ba Goa dagi India gi lanmi sing thuna loktokadabni Goa Portugal da sinagadabani haina adubu amuk su Russia na India gi support to boina makhoi gi veto power siznarak khib asidagi India na Goa da admaina sanction bada apan ba kanamta na admaina pirakhide asumna Goa 19 December 1961 da Portugal dagi free oire ningkha tamle asigi matung 22 June 1962 da amuk Kashmir gi issue da India gi mayokta resolution amasu amuk pukhalaglamme masida su Russia na veto power siznaraga resolution ado sana halamde India Pakistan lan 1971 gi matam adu da su Pakistan support to balaibak sing USA yauna ko India gi lanmi singna tawribe action ase thingnaba 1971 December gi tang mari dagi tara mari phawba resolution ahum United Nation Organization da dumaina thangalame maduda su Russia na veto power siznarga resolution ado sana hankhide diplomatically Russia na India gi mateng yamna pangki masida natuna India gi technology gi lambi da oisu defense sector dabu oisu isinroksing phagana ba yamna hona bikhi aduga India na Russia gi khulai khwaidagi sauna export tawba leba amasu oiriba malemda masigi khulai export tawba se 1960s gi matam adu waidagi adumaina haure hojik phawba leptuna India gi defense sector saukhanaba khoigi afaba makhan gi adumaina offer kayama hojik su pirak pa leptri India gi teng gi matang do oiresu isinroksing Bismarck te Arjun teng kan haiba sing asigi technology sing se ayamba isinroksing kadai gi lobno haibda Russia dagi adumaina phangbane be India aduga hojik BrahMos cruise missile supersonic asisu isinroksing karino haibda India amasung Russia ani pullaga adumaina saminabane adubu India na technology singdudi mayamama adumaina lehauredana phangauredana malemgi leba kayamana India da langi khulai export tawbada athingba thamkhiba masida Russia na India da thinglamde matamadu da thingbagi mahutta Russia gi hena advance oiba khulai kayama India da adumaina export tawrame ba Russia 2010 gi matung Russia khaktana 62% India gi langi khulai export tawba leba oikhi Sukhoi gi plane sing de Mikoyan fighter jet sing kayama India da adumaina laikhidne sinroksing BrahMos cruise missile ko helicopter kayama tank kayama yonbada natana India masa mathanda sajaba ngamnabasu honabiraki atopa laibak ta depend tawdana India gi industry gi lambi da oiresu science and technology gi lambi da oiresu sakhunaba kya honabiramki India na su makhoi gi mateng pangkiba isinroksing laiko adu kona panjarke
USA na sanction gi mayokta India na S-400 defense system su Russia dagi laiki bisino hojik phawbi oina fully operate toba khwaidagi advance oibe air defense system amani haiduna adumain lawnari bane S-500 defense system su puthore adubu mase fully operate toraga adumaina yonba amasung khoi phasna akhoi gi kai haini mass production tawduna adumaina sijna ba haibidudi tawdriko adubu ma test tawkhre mai pangna S-400 defense system ko nakalamada India na Russia dagi po lairi basisu mokoida paisa kari bane mokoida mateng pangba gumbani Ukraine Russia lan horukpa matamda West ki leibak singna Russia da sanction kya ama thamjilakhi West leibak ki company kya ama Russia da thabak tawduna lairambadu tuaga thado kanda mu loina hanakhi Russia na sauna West leibak ta lainung da hula pipe se puraga sininoksing Germany do weresu Poland do weresu sumaina Europe ki leibak kya amda supply tawrame thau bu weresu gas bu weresu adumaina lainung da hula puraga da aduko Madu isininoksing USA amasung West leibak singna khoigi samudra da adu thugairi bane haibadi Russia ga khoigi Europe ki leibak singa khoigi thau gi maram da business tawnari ba singa do yadana ba adu eragadi Europe ki leibak sing do atopa mafam ama option yenga ne ba thau leina ba Russia da gi leidragadi Russia paisa paira roi ba handar ne ba sine ba maram di karino haibda Russia su malem da yam sauna thau adumaina supply taw leibak ne Masina maram oiraga Russia gi economy da asoba saitheng ama lakadabagi mami ama dumaina taki matamadu da India na Russia gi crude oil habidi sungtoktaba thau kaya ama leiduna mateng pangki India na 49 billion euro gi thau dumaina leiki hai masida China na su isin noksing mayam ama leiki Turkey na su kaya ama dumaina leiki nongmade India na 2 million barrel gi thau dumaina leiki hai asumna India na Russia gi thau leiba se Ukraine Russia lanche hauraba matungda Asi tamna sum hengalaki asina maram oiraga Russia na lan ase iwa wadna paisagi awat plaitana songna bangam kibani West leibak kayana India da saiki Russia dagi thau lei indirectly akhoi Russia gi mateng pangi lan asida haidu adubu India gi foreign minister Dr. S. Jaishankar na akhoi pirak pa pakum da West leibak ki media sing kayama isinarok adumaina maya kumna gi makoi wang hangbangam khide Asidane India ki foreign minister Dr. S. Jaishankar na yam phajaba isininoksing magi wahai ama isininoksing gane sumamang da tabiram gani Europe ki thokdo wathokti malem ki thokdo wathok oina uhalle aduga malem ki atopa mafam ki thokdo wathok haibidi Asia da bu thosu Africa da bu thosu South America da bu thosu madudi Europe ki problem oina udeba Europe yawning de haibani da 1980s ki matamda West leibak sing amato oina USSR ki mathakta Afghanistan da lan Tasali haibigi matang the resolution amamu United Nations Organization da adumaina pukhalaki basta Indiana USSR gi support ta USSR Afghanistan government na kaurukpadagi adumaina satpani haina United Nations Organization da adumaina panki matam aduda Russia gi support ta leiriba leiba ase East Germany Vietnam Africa gi leiba Angola amasu India khaktane masidagi Russia na atopa leibak ta lan masa tawbu matam dasu Indiana United Nations Organization da Russia gi support adumaina tawduna adumaina lakhi asini sininoksing Russia amasung India relation gi matang da semjaba saurakpa atenba video athuba da Russia gi president Putin su India da lakadaw asi haraga puran thaba mitina kaina na baya thangni jari kanglepak imana yai pare ya communers